Shivers run through my spine with the freezing moonlight. Hi guys, mayam ngasigi video se aina ai samag healthcare professional amoina amadi ai nupi amoina aina khangjaba khara do mayam da khanghan janing bagi senjaba video ne adu mayam ngasigi video se kemda skip tawta bida lo of abudang yeng bio maru aina nupi singna yeng bio aduga agi video sina mayam da kitang dong orazu kana ba pibra habado yeng bio. mayam ayambana khangbiba misi yawbiramani ado aise kenoda Sharda University da MSc Nursing tamma lejarame handak final exam pira tholakpane ado aina chahi ani MSc Nursing tambatuda khwaidagi maru aina moina tohalise research tohanbaneba topic amada no topic tubudi isana khanjaba ya ado society da kitang kanagadaba topic kumba khalhalleba ado aigi oinadi aina hanadagi so hona dum pamjarakpa menstrual hygiene da focus toba topic oina khanjabaneba ado aigi topic sina keno ID pediatrics have the angangi maramda tambanina keno chahi trampan pokodaina chahi trampan book se angang haina chinge ado aigi topic sidi menstruation oibanina period la aba nupi sing gi da moida check togodobane ba moise menstrual hygiene gi maramda kayamok yamna knowledge lay khotle dagi moise kamaina practice tobe khotle habise aina check tawdoine ba adugi aigi study je aduga check tawra matungda moise knowledge kyam lay lekte khanga matungda knowledge lekte hai taragadi aina moida amuka tak toine ba aduga lay haragadi phare ado ayambana knowledge legandeba like by misudum yawido angangai se legandeba ado aigi study je keno chahi 13 daina 18 book lobuneba chahi 19 di lodre chahi 13 daina 18 book oiba nupi macha government school da tamba nupi macha jingda check tobuneba ado angang je 200 angang ne 200 nupi macha jita check tobune moi knowledge kam lege dagi moi kamai practice tobe khole habado ado loinamak chahi ani sida first year karinge da budi yam kana research ta focus tawde duga second year ka bade di pra research nga da focus tawraga tawrpanina chahi aina second year ka basida moida gi knowledge se assess tawba chatleba aduga loinamak lorkanda result calculate tawrkanda aina khangma ngame madudi out of 200 sida 35% dang knowledge fazana leiba aduga 95% jina keno average practice oba fazana practice tawdaba menstrual hygiene je knowledge ti khara lejaraga su practice tawdaba akhoi junga akhoi ju asam chawar jbukta dum sina tawadi phani khang daraga su adum tawdabane ba adum laitabani khangde adagi khangde tanbani khangde matam phangdabni khangde tawraga adum akhoi je practice tawdabane knowledge leraga ju aduna ngasi aina mayam da khanghan janingi je yam kana natraga ju khara di practice tawje maramdi menstruation je khwaidagi nupi gi oina di khwaidagi yamna maroi ba yamna kai haini yamna hygiene darka leiba pot amane ba aduna mayam ju engondagi hena khangbi ba mi mayam ju yawbiram gani ado aiju aigi idea da share tawjabane aina isana thijan jarubado aduna menstruation habse kaino ado ta de ikem haijar mayam dum khangbiramani aina ngasi haiza toise aina angangai dugi kino calculate mogi data do calculate torkanda moise knowledge like na khangbadagi aina kino pamphlet khara sajabane ba kamaina practice tawni habado see the pamphlet sigi pamphlet sigi manungda yawriba dune aina mayam da ngasi khanghan janingi je ado ai dum manipuri da haijarage keno menstruation habits di kaino mayam khangbire ko tuga menstrual hygiene haibasina khoi gi menstruation tawriba numit mangani gi manung sida
तौरीबा हाइजीन खुदिमक्तुबु मेंस्ट्रुअल हाइजीन कवे मेंस्ट्रुअल हाइजीन हाइबसे अखोइना मपान थोंगी हाइजीन दु खक नतेबा चाबजु यावरेबा अदुदा अदुगा 28 May every year 28 May जे menstrual hygiene day na palan tawne aduga menstruation tawriba manungda habdi period tawringai manungda tawgadaba amasung tawroidaba do haizage bako ahamada tawgadaba kai haizarke tawgadaba gaida akoina thaina da gidum hojishu dum hairiba akoma hoina ko period tawradi iru zawno na adu khwaidagi phattabne ba keno amotpa neba thoido amotpa thokpado adum irujadana amuk thamandi amuk hena infection lakpagi chance yam nuwange ba aduna yam drabada amutang di lubiyo ba iruje adu iru lubaje ising aying bana dinataba ising lumbulumba sabana lubigadaba ko adu tardi koi pukna ba khwangna ba ko dum nuai bane ba ising asabana iruzarade yam kana kuidrazu aduga keno dum yarengai kuna pet change to bukanda keno underwear dum ngamjaraga di change to biba aduga keno achotpa gumba setpi daba kangna thambiba ko aduga sanitary pads kona seasonal pads to yaraga di keno maximum 4 to 6 hour book thamaga mana change to biba 4 to 6 hour dagi hena setpi daba pet se ko aduga kano pet change tawraba matung amadi mama da ju khut hambi ba phajana hand wash tawraga hand wash laitraga ju sapon adum hambi adum hambi ba aduga khoi maroina kamaina akhoi kano genital area wash tawbaje akoina di hujikan kano thaina budi sapon adum wash tawnar me do hujikan di b wash ka thole dana adu b wash kum baje period tawringe manung da di use to bidaba season bidaba aduga icham chamba ising na dang wash to biba adu su aidum phadana sengna dum kahani freely dum hajarage ko mayam tabada kemta hangkoi ba to bigano akhoi vagina genital area chambaje keno front to back motion da chamgadaba habadi mathaktagi makharam da chamdagadaba isingna adu tardi keno je infection je mathaktagi makhada kumgi banina kemta infection thokpa chance lete ba makhadagi mathakta chamkhalak tardi makhagi infection da mathak khoi body gi mathakki part pokta lakpe aiduna front to back motion da chamgadaba aduga underwear ju keno cotton ki underwear yaringai setpiba dune hygiene da kuna tawada bajingje aduga hygiene da tawroi da bagai aina ngasa mang da hygiene do mapan thongi hygiene gi ni ko aduga hojuna tawroi da bagai sina aina jisu hygiene kaino vaginal hygiene products isna bidaba like v wash soaps sugainje peritoringe manunda di season bidaba aduga akoina peritoringe manungje haksang je dum khran manam nambane ba manam khra chen bado akoina manam namena perfume ka pungchai sasan bado adu to bidaba aduga over cleaning of the private part to bidaba over cleaning kuna mo lavane yam senghaninge na yam over cleaning to bidaba adum vagina je masagi natural cleaning mechanism leijaiba aduna ising acham mana dum haipitang smoothly dum wash to biba sineng asi sine hygiene gi to godaba masung torodaba duga ani subana diet ta kai chani kai charo habja adum aizu dum si ja haijaba ne aizu ka shon kan follow to bongam deba ko adum paisa lai tabni khangde adum laiwa kana to bani khangde adum yam kana di follow to ja de do follow to bangam bi ka daba ga gi haijarake chagadabada fresh vegetable fruits aduga omega 3 yawa food chabiba omega 3 di kano ju phangbane capsule ju phangbane adu chabiba aduga high calcium diet yawa chabiba
aduga high fiber diet yawa chabiba like banana dagi chocolate dagi watermelon sugumba chabiba ko aduga mahi mana yam thakpiba ising oraju dagi dum fruit juice kombo oraju mahi mana thakpiba aduga diet ta avoid to gudaba gaisina fats yam yawa butter gumba cream gumba dagi sangomna saba pot gumba je chabidaba aduga thum yam kana chabidaba piratornge manungje aduga adum yamna su khangbiramani coffee gumba thakpidaba coffee gumba thakpaje puk naba dagi gastric oiba togon baneba aduna adu tobidaba diet sina smile leire aduga last ta akogi seasonal ba pet singje kamaina dispose tongni kamaina hunche kani haibje adum akoisu yam kana fazana hekta maintain tawraga hunchokpa khopado tawgandeba like tabu punga yawbani asengudadi hekta follow tawba ngamna deba ado asengbagidi tawdawneba mapalam akoigi india gi mapandadi yam fazana tawreba habdi akoina seasonal ba pet singje fazana hunchetraga punan langthokpa tawbado environment da yamna soeba yamna ke hani yam harmful oya infection gumba yam thokpa chance level lambi chatpa mi kaita deki kogi environmental air da mix tawraga yamna ka hani phattaba haidar adu oyaduna phajana hunche kadamneba ado asengbagidi smaina hunche kadamneba seasonal ba pet singje hapet phajana khra chamthoga paper bag natraga newspaper amana wrap tawdaba ko aduga asengbagidi red dot ama namgadamneba paper bag tu da page to hapani duga mapanda red dot ama namgadawneba adu tadi red dot namisi maramdi keno akoigi dustbin pick up to lakpa mi kaina red dot to utadi o size page ne sigisena tongana dispose to ba haina adwaina khangnabaneba ado smaina red dot number khotpa je yam kana khoshai india di yam kan tawnade especially manipur da di sungto bu tawnaramo asengbai di tawgodawne do sima ngamdraga ju newspaper na traga paper bag paper amada yomaga phajana yomaga dustbin da hapiyo mai tawpiyo aduga pets dispose to bu tawroi da bagaisina kemta energy haizagi budo kemta cover to the bita hekta hun check pato biro da bani drain da thada biro da bani adagi toilet ta flush to biro da bani adagi maina ju thabiro da bani mi khrati maina ju thabi yawa maina thabaje yam thinne phatte ba adugi kanodo kanoda nushita tin graga yamna phatte ba yam phattaba kano toxin yam produce to ba dun adu to biro da bani aduga hoi cover to the bit hun check pasi to biro da bani si ko isne nga sigi kano hygiene ga diet ka kamaina dispose to ni haibasiga ado si aina mathak ta haizagri bajing do yarengai mayam follow to na bo na bio si isa gi june isa gi jukane duga environment jukane loinamak follow to bangam traga ju khadi to bio ai isana tigat charaga khotlaga isana loi semjabane sigi je sigi pamphlet se aina kano expert kai ta tanaraga moina yare na hire kanda aina angang gai ru takpa charu bane aduna si singje follow to boda kemta aso engam kemta leiro aduna mayam sigi je follow to bio ai hoje kano screen da ujara ke mayam screenshot lauraga follow to ge to bio. It's long after midnight, but my eyes are open wide. Aduna mayam yare makhaidi menstruation tawri matamdadi hygiene maintain tawbiyo hygiene maintain tawdra taragadi yamna laina aruba phawba naba yai angang khawda naba angang oiba ngamdaba phawba yai aduga atay UTI gumba adugumba ju lakpa yai aduna yare makhai numi mangani sidangdi phajana maintain tawbiyo aduga amapam amatangju akoigi keno pads leiba ngamdaba ko sanitary pads leiba ngamdaba adum hojiksu adum yaunarangani ba ado makoizo phina pads ki mong da semaga seasona ba adum hojiksu khad dum yaupiram gini ba adudo kashu budi kaide yam kana kashu kai banate
ꯑꯗꯨꯕꯨ ꯐꯖꯅ ꯁꯨꯔꯒ ꯐꯖꯅ ꯁꯟꯂꯥꯏꯠꯇ ꯐꯖꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯤꯔꯒ ꯀꯩꯅꯣ ꯑꯃꯨꯛꯀ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯏꯕꯀꯣ ꯌꯥꯝ ꯀꯟꯅ ꯁꯣꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯐꯖꯅ ꯁꯨꯗꯅ ꯁꯟꯂꯥꯏꯠꯇ ꯊꯝꯗꯕꯤꯗ ꯏꯀꯥꯏꯔꯤꯅꯦꯅ ꯈꯨꯝꯖꯤꯜꯂꯒ ꯐꯧꯕꯗꯣ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯗ ꯐꯧꯕ ꯑꯗꯨ ꯌꯥꯝ ꯐꯠꯇꯦꯕ ꯅꯨꯡꯁꯥꯗ ꯐꯧ ꯇꯥꯔꯒꯗꯤ ꯅꯨꯡꯁꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯡꯁꯦ ꯍꯥꯠꯇꯣꯛꯄ ꯉꯝꯕꯅꯦꯕ ꯑꯗꯨꯅ ꯅꯨꯡꯁꯥꯗ ꯐꯧꯕꯤꯔꯒ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯏ ꯂꯩꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯅꯣ ꯍꯣꯡꯅꯁꯨ ꯑꯗꯨꯝ ꯄꯤꯔꯕꯅꯦꯕ ꯄꯦꯗꯁ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯗꯣ ꯌꯧꯔꯛꯇ꯭ꯔꯕ ꯑꯩ ꯇꯁꯦꯡꯅꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯔꯗꯗꯤ ꯑꯗꯨꯝ ꯍꯣꯡꯅꯗꯤ ꯄꯤꯔꯕꯅꯦꯕ ꯑꯗꯣ ꯍꯣꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯀꯥꯟꯅꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝꯗꯁꯨ ꯑꯥꯏꯗꯤꯌꯥ ꯂꯩꯕꯤꯔꯒꯗꯤ ꯑꯗꯨꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯅ ꯊꯤꯖꯤꯟꯖꯔꯨꯕ ꯈꯔ ꯑꯩꯅ ꯈꯪꯖꯔꯨꯕ ꯈꯔ ꯑꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯃꯤꯁꯤꯡ ꯌꯥꯎꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ Dying of inner pain. I can hide.